NAMBOL Police Station ki manung channa LEIBA CHINGMANG BAMDIAR ki MACHIN MANAO CHING ki area da police search operation Chathabada Khutshu-Khutlai Khara Phagatpa Ngamkhre HAIRI search operation aduda Phagatpa Ngamkhre Khutlai sing adudi ahangba magazine amaga konaba SLR ama RPG cell ani RPG cell charger ani number 36 ki hand grenade ahom Chinese hand grenade ama amadi baufengi walkie talkie set ama Phagatpa ngamkhe search operation adugi matangda police tagi fangba paw amana hai ngarang nungthil pung mari rom tarakwa aduaida NAMBOL Police Station na konba mafamda LEIBA business establishment government institution amadi lanai miyoi singdagi sel khainabagi damak khulai paiba miyoi kharana chathok jasin tawri haiba paw ama fangki paw adu hek phangbaga Bishnupur district police ki SP gi mityeng makhada district asigi police commando amadi NAMBOL police ki apunba team amana Khabam BAMDIAR amasung masiga thangnana LEIBA khul singda search operation chathagi maduda chawrakna nungthilgi pung 5 minute kun rom taba aduwaida CHINGMANG BAMDIAR gi machin manao gi chingi asukpa mafam amada hairiba khulai sing adu lotlaga thamlambadagi faba ngamkhibani farab khulai sing adu NAMBOL police station da sinakre haina paw asina makhatari